Kangpopi district ke manung sana IT road paring dalai ba makoi asang amasung thanamba naga khulgi marakta Kuki terrorist singna Landaduna naga gi Meeoi mari Hatkhiba Thoudokpu Liangmai Imphal market committee na Akanba Maongda Yaningdaba Phongdorakli committee asina Thoudokhiba serolamada Thoudok aduda Meeoi ama sokpaga loinana amana mafam khangdana leiri political demand natraga territorial claim sing misam yam halaga asumbani amadi phampham thokpani haina lawba yaroi phibam masida Manipur lengang na tumina yengduna karisu tawba ngamdana leiba si pende miyam gi punsi amsung lanthum ngak senba ngamdaba haibasi lengak asigi asonmani misam yam gi mathakta sathaba asigumba tamthiba mihat mipun sing asigi teksapunamak Manipur lengang na pugadabani Thoudok asibo senlangba insinba amasung thabak pangthokpada senaba singi mathakta counter terrorist operation sathagadabani senaba sing masak khangduna Farga Sapsaba Tabak Lokat Kadabane, KNFP, KNF KRA Amasung KNF UPFK, Home Secretary Zangboy Kip Genge Matakta Sapsana, Tijinbagi Tabak Satagadabane, IT Road Parinda Security Section Torang Matiksana Lokat Kadabane, Mapam Kangana Leriba Meeoi Likun Thoudokpuna Phangnaba Tabak Paikat Kadabane Amasung Kulai Paiba Kuki terrorist singbu Maning Makhatona Tabak Tawholiba Lagaki Thong Kudakta Lep Kadabane Haina Taksilakle. Loinana Lake Hidraba Meeoi Singe Imu Manungi Awabana Susaruk Yari Haina Serola Sida Makhatana Phongdorakli.